अहानबदा मरुब पाउ पिजरी हौकिबा पुंग कुन मरी gi manungda state asida mapanda chatluda mioi chamaga kunumdoi COVID-19 positive oire apunba masing lising taruka samanga sumna taret yaukhrai COVID-19 lalakta nupi macha ama masak khangdaba mioi singna moithem tawruga nupi oibigi ikai kumnaba manghalaga hundoklamlei jenaba mioi police sangjarak lei amadi Senapati district ke Makhelda tribal freedom fighters singi museum sana ba paikalak liba thorangda lup ke ana yaning de ba phongdorok le Kurumjari Times of Manipur News yengbri busumbu kumantem janta na taram nokjari miyam da pauk sandona pijari State asida haukiba pungkun marigi manungda mioi chamaga kunmanga nauna COVID-19 positive oire aduga mioi chamaga yankai tarena laina asidagi fagalaktuna discharge tawkhre COVID-19 command control room dagi thadorokpa cherol amagi matungina haukiba pungkun marigi manungda general population dagi mioi chamaga kunhumdai positive oike masigi manungda nupa chamaga mari amasung nupi 18 yauri amaromda CAPF ki personnel anisu COVID-19 positive oike nauna positive oikreba mioi sing asigi manungda Imphal West District dagi mioi nifu, Imphal East District dagi mioi 19, Thawbal dagi 13, Bisnupur dagi 13, Chandel dagi ama, Churuchandpur dagi mioi 19 amasung Kakching dagi mioi 5 yauri. Naungna hengalakliba amasung discharge tawkiba masing asi tharaga state asida hauzik phawbada COVID-19 positive oiba apunba masing lising taruka chamanga sumna taret yaukhre. Masigi manungda mioi lising mariga satruk sumna taret discharge tawkiduna active case lising amaga chanipan humbudra mathoi leiri. Amaromda laina asidagi fagalakpagi chang chada humbudra dasmik nipan sinoda hengatkrai Technopolda travel history laitaba mioi 13 nauna COVID-19 positive oire hairiba mioi sing adugi manungda Technopol district ke Violarham khuldagi mioi chama kunmathoi Imphal gi Jenims hospital da COVID-19 test obuda mioi 13 positive oiki amadi Kukartil Kuldagi mioi amana rapid antigen test obuda positive oire khanglakpani masiga tharaga Technopol district ta hauzik phawbuda COVID-19 positive oiba masing control doi sukrai Manipur ge hanige chief minister Okram Ibobugi security personnel taramatoi COVID-19 positive oire Congress ke lusingba asige security personnel marakta positive oiba yarupudagi ngasi imung manunggi mioi punumak RAT amasung RT-PCR test tauki maduda imungi mioi singdi negative oire hairi positive oire ba personnel kara hojik COVID-19 care center da thamkipagalena layong uthok taba singna home isolation tawkhrai panbeya badi handakta Congress party da changlakiba Arun Enterprises ki mapu Thangjam Arun Kumar na party asida yaurukpada mahapu BT rota laiba Congress Bhavan da okpagi thoram pangthokiba duda Okram Ibobi yauna Congress MLA amadi party gi lusingba kyasu saru yakibani masina maram oiraga ngasi Congress Bhavan gi manung amasung mapanda hida kapthokuna sanitize tawki ngasi ayuk angan bada masagi chahi 13 surabi nupi macha ama masak khangdaba mioi singna moithem tawraga nupi oibigi ikai khunaba manghan biraba matung sire haiduna mayang Imphal police station gi manung chenba irong amadi haibong makong maibam pali ani gi marakta hundoklam lei laibak thirabi nupi macha adu mayang Imphal police station gi manung chenba mayang Imphal Bengal mamalakai dagini nupi macha asi ngasi ayuk walking chatpada mioi singna naitom leiramdagi thengnarakpani mahaki mangaksamda phigumba amana lakhatpagi mami tarami hairi laibak thirabi nupi macha asi mokpa nupaga wangang bangamdraba apokpa mapaga makoi hum leibani mahak hojik rimski ICU da laikanari amaromda thodok asida maruoina chenabani haiba nupa asi ngasi nungthil mayang Imphal police ta surrender tawrak le hairi police ta changjar laba nupa adugi maming Muhammad Maza Khan chahi 19 apokpa Sikandar Ali Kawi police station asigi manung chanba haibong makhongdagi ni hairi masigo loinena thodok asida chenai haiba atopa mioi ahumsu fan of kan honari loinena Jeneriva Maza Khan gi yum ngasi khoshaunar miyamna thukai khrai Amaromda chahi 13 khakta ngairibi nupi macha amabu ikai kumnaba manghanbada jenaba mioi pungkun marigi manungda police department of hagadabni haina Sultana spokesperson Manipur Muslim Welfare Organization MMWO Women Wing na davi tarukli makhatana mayang Imphal
लोकोक्तगे सुमतगे चही तरा तरुक खक्ता ngairibi nupi masa amabu mioi kharana ikai khumnaba manghalaba matung ot naiduna hatnaba honaramba thogdokpu MMWO women wing na haksina lobuga lenana condemn tawi hairiba thogdok asida senariba mioi sing hojik pali pelengak asina athuba matamda ain gi oiba charak pidrabadi MMWO women wing na tumina kak leithokloi victim oiriba nupi masa asigi wakal hantadanaba counseling tobinabasu lengak kipuning singsilakli Manipurda tribal freedom fighters singi oiba museum ama sagani haiba paikhalak liba thorang asi thagani ngai ni tawutabu museum asi Senapati district ki makhel khulda sagani haina tawriba thorang asidi yaba ngamloi haina kuki inpi Manipur gi president Khaimang Chongloina phongdorokle lamdam asida khundariba kuki apunbagi oina yenglaga lenga asina chingi mafam amagi amadi matam amagi ningkha tambagi landa thawai kat khraba athoba singbu ikai khumnaba utpoina museum ama sagani haina thangjaliba khongthang asi lengak amadi chingmi singi marakta leinarama mari hena session hanbada natana aikhoi punamak isil inauni haibasi utpangam lagani haiki amaromda asup fajaraba thabak ama paikatpada singi phurup khudimapo amata oina yenglaga paikatpagi mahuta nagagi political gi oiba khudong saba khara launabagi paikhalakpa thabak thoram oina manhalibasi laibak thibani Warida Senapati district asigi makhel khuldagi athoba amatagi ming yauromdana kamdona mapam asida athoba singi museum asi sagadoribano lengakna asan mirai naibagi mijeng thadoktuna asumba puwariga sagonaba mapam yenglaga matungda athoba singna poklamba mapam sing yenglaga thabak asi paikhathaninge haiki Manipur government ga makhada Tribal Affairs and Hills Department da sindarakpa Tribal Freedom Fighter Museum ama sagat nagai thorang paikhat pasi kuki community singna yam harauna pamba phongni adubu asigi Freedom Fighter Museum sanangai makhil haiba Senapati district manungda sage haibasi mafamsi jabot chatabagi maramna kuki community sibujam chao na oppose towi tribal taba faidagi chawba township Trichanpur mafamda tobi nangai su akoi apamba thamni karigumba asimasi locate toba ngamdredi Tribal Freedom Fighter Museum gi mahudda kuki freedom fighter natraga naga freedom fighter oina tongan da ani thokna khaidok piraga akoi kuki community singda ama naga community singda ama oina jenthokpana tawrabadi government gi achumba decision oigini haina kukin pi Manipur na phongdokni Manipur gi nupi lakta atangba freedom fighter Rani Guardian Yugi Museum Tamelong da sabiu haina maibon formai president all Zelengrong organization na phongdrokli mano makha taraduna freedom fighter asigi mingda museum ama center na sana ba pirakpa adu tribal development minister na Senapati district ki makhelda hongkibadu yabangam loi Rani Guardian Yugi pona formoriba Tamelong district ta amukhan na thambiu karigumba wafam asida mari lenaba singna mijeng jangbidrabadi Zelengrong civil organization apunbana makhal makha kya gi khongjeng sangsilagani amadi NH37 thingjinbagi khongjeng fawba sangsilakani haki All Zelengrong organization Manipur Valley na ani shuba khongjang ama oina hauji koi Sri Arjun Munda Honorable Union Minister Tribal Affairs Government of India Sastri Babul New Delhi da akoi hariba Rani Gajilio All Tribal Women Museum ama sagada basi makhel da pukiba adu akoi Tamelong gi magi pokhumda amadu hanjilak tripau hariba makha taba financing se thadok pidanaba magi union minister gi da akoi memorandum ama pisingkhre aduna mas soidana excel orakani khalli aduna athu matamda hariba Manipur gi tribal affairs his minister na madu khangbiraga athu matamda madu khompam handoraga magi pokhum Tamelong district ta natragana nonne district ta
ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯈꯣꯡꯊꯥꯡꯁꯤ ꯂꯧꯈꯠꯄꯤꯌꯨ ꯀꯩꯒꯨꯝꯕ ꯂꯧꯈꯠꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯏꯞ ꯇꯧꯔꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯄꯥꯏꯈꯠꯂꯛꯂꯤꯕ डेवलपमेंट पुनमक असे अखोई थिंगनबगीदमक्ता खुन खुनगी विलेज अथॉरिटी की लोनमक अखोई टाइप तौब लोरे अथुबदा मसी अथुबा सेप्टेम्बर मनुंगदा मरिगी अचुंबा मा गवर्नमेंट पाखकदबा पुनमक अदो खंगनदब तागदी अखोई मखा ताबा खोंजंग चंगसिलगनी हाबसे हारिबा ऑर्गेनाइजेशन ऑल जेरेंगलोंग ऑर्गेनाइजेशन मणिपुर वैली खतनतना संस्थान पुनमक की ओइबा खोंजंग चंगसिलगनी हाबसे अखोई टीडी मंत्री मसामक्ता अखोई नमसी मीडिया की थोंदगी हाइजरिबनी SERT Directorate of Education S amadi Language Directorate na Manipuri medium khaktagi oiba oza singbu training pinaba diet center ma hangdoktana thamba haibase laibak thibani haina huirem loikomba General Secretary mitai yek loina silol apan balov milalga phongdrokli makhatana Manipuri pedagogy subject asi English to oina tambiduna leire masi aikhoigi oina yamna laibak thibani oza oina bage takpi tambi bahaibasi yamna mathau taba ma oirakli Mamalon bu karamna angang singda tambigani haibasi ngasigi teachers education gi loisang singasi da leitre graduation loiraklaba mahiroi singasi oza oinabage qualification leitre loan asibu takpinaba langa ke teachers education gi loisang singdasu loan amadi mayak asi miraiduna thambiri amoromda TET pass tawkraba oza singsu mathau pangthoknabagi ayaba pibidri maramaduna mathaki wafam sing asi laingang na athuba matamda thabakto onthokpidaba tarabadi melal amadi lebak miyam ga loina akanba khongjang sangsilagani haike graduation manipur gi pedagogy subject ase english ta taktuna leiba ase yamna laibak thibani ani subada oza oinabagi tambi tapiba haibase yamna mathau taba ama oiragli mama lonbu kananaba angang singda tambigani haibase ngasigi teacher education gi institution singda leitre ahum subada SCRT Directorate amadi Language Directorate na Manipur medium khaktagi oiba oza singbu training pinaba diet center khanduk pidana thamba haibase yam tina mangjaba ama oiragani mari subada graduation loiraglaba mahi roi sing asi oza oinabagi qualification leitri hujik pawba loan asibu tambi tapinaba lenga ki teacher education gi institution singda loan amadi mayek asi miraiduna thamliba asi amaromda tet pass tawraba hujik phawba lengak na loksandadana leiba haibasi matik chaba ojabu haptuna lengak na athuba matamda miyeng sangsanbiu haina milalgi maikaidagi akanba wahaina hanna haizari Paugi maraktan atin ba break matang lokmunese break ke matung da makada ba pau pijari Indian Red Cross Society Imphal East District Branch amadi Social Standard Club na puna sinduna ngase khuraida Nandibanga laikai salanthongda pandemic oiraba COVID-19 makhatana sandoroktana ba amadi masidagi ngathongna ba miyam wakal taminabgi tharmama pangthokre tharomga mari lenaba warolda IRCS Imphal East District Chairman Narendra Ningombana Hojiki matamda COVID-19 laina asudagi ngathongna ba ekhoina laikai da karamba thaudang logudage loinana laina asudage karamna ngathokkodage haibigi matangda maroi ba wafung kya thamke tharomgi makha satharakpada IRCS ke volunteers singna miyamda khutsa niyom sumna sapon sijinaduna hamgani mask karamna sijinagani haibana chingbagi matangda demonstration utki Loktak Pata Phum Sengdok pa yawba sinmi COVID-19 positive oiba yaurupasina maram oiduna karigumba karange khunja singda paktaknana laina laichet asi sandorpa tarabadi madugi daita Loktak Development Authority LDA amadi the Karang Island Development Organization ki dona pugadabani haina
di mamang likai surveillance committee on COVID-19 ge chairman oinam Prem Sagarna thadrok cherol mana phongdrokli cherol asina makha taraduna hojik oiriba COVID-19 license asigi yenglaga mangjongna committee asina LDM adi mari lainaba authority singda khangan khiba lairabasu maduda thoidaba amadi kido club na kunja sing tanaramdana lengang na piba SOP sing amata ngaktana thabak suhalamba si yamna laibak thibani masida thabak subada yauriba karang kunja sing amadi department na test tobidana tharak liba mioi sing asi punna tona tinana leibana makha tana leina asi sandoklam loi haingai leite pibamasi thabak suba yauruba mioi singna satok sasin tawba leptuna lokhatpam thokpa section thrang amata lokhatana leiriba si athuba da mari leinaba authority na yengsin biduna piklava karang khulgi kunja sing leina sidagi nanthoknaba miyeng changbiu hairi Lilong Haurevi College ke principal Dr. A. Surenjit na mahiroi singdagi karakiva fund sing misappropriation ge prima facie oiba evidence leiraba fact and circumstance kaya thamduna mari leinaba authority na minority mahiroi singi tunggidamak yenglaga Lilong Haurevi College da leiriba aranba sing sumthoknaba higher and technical education dagi lakiva fact finding committee ge report puthoktarabadi students union na mamangda lepkiba ferep sing hen session bagalunena tha sigi tang tarani pandagi pangthokodoriba taruk super semester ge exam pangthokhandaba haibagi ferep lawre mahiroi kunai gi yengbiraga students union na sangshiliba khongthang asigi asingba warishin puraknaba lengangna athubada miyeng changbiu haina Lilong Haurevi College students union gi maikaidigi taksilakli Haurevi College mahiroi sang asida lairiba aranba sing chumthoknaba tawjakiba asumba wapasing just and fair oiba waroisin ama laknaba handakte issue asigi mathakta investigation tawnaba higher education dagi lakhiba fact and finding committee na asumba puthoktrabati student union na mamangda lepkiba firep sing en session ba loinana lakliba tang train pandagi pangthokkodoriba semester ki exam asi pangthok andaba haina firep lawre mairoi committee gi yengbiraga student union na changsilebo khongthang asi just and fair oiba puraknaba lengakna athuba da mityeng changbiu Directorate of Information and Public Relations DIPR Manipur ngasi All Manipur Working Journalist Union amju da hand sanitizer amasung face mask sing phangan khre polam sing asi Imphal East District ke DC Dr. Rangita Vali Waikhomna maki maketi gi pirakpani loinena DIPR ge Deputy Director L Ashok Kumar na hairiba polam sing adu paumi sing da yenthongnaba amju gi President Bijoy Kaksing Tabam da kusina ke DIPR amasung Imphal East ke DC na paumi sing gi khanbiduna polam sing asi pirakpagidamak amjugi maikedi gi suthagatpa phongdokhe Pawoi V Enterprises Langthawalna coordinating body khurai gi lamjing makhada COVID-19 ge awa setting phanglaba miyoi singda mateng pangbagi makha satharak poina ngase Langol Laimanai da leiba Indigenous Youth Organization Laimanai na cha na thangnaba mana masing na chingba polam kya mafam adugi miyamda mateng pangkhre COVID-19 laina dagi ngalthongna ba honabada miyam bu wakhal tahanbada hena mateng oinaba pandam dangasi Kaisangpat Thiam Laikai Development Committee da social worker Safam Nisikantana ngasi committee asida loudspeaker set ama khusina krai masiga loinana laikai asida leiba imung yangkhairom da chana thangnaba polam singsu yen thoke awaba taraba mioi kya da tengbang pibigi saruk ama oina Thawal district dagi Lamding Educated Welfare Association Lewa Langding na hojik Sisa Hospital da Langding na leiriba Moirang Ngangkhalawai dagi National Football Player Ningthaujam Ramanandagi Layeng bada mateng oinaba imung manunggi mioi da selune lupa lising tara mateng pangkhre loinena athuba matamda Ramanandagi haksang phagalpo oiresanu hairi COVID-19 dagi khara makai ngangthongnaba amadi hojik lockdown khara komthorpana maram oiduna lamdam sida Insang napi yoliba ima yauna tuan bamioi sing Manipur Police ki Head Constable Kangembam Bobby Sanana ngasi mask amasung sanitizer sing yan thokpa hokre Imphal to Yaripok lambi gi ngarian gi tuan ba lambi gi nakanda potpham family bi sing da yan thokpa horeduna Bobby Sanana haikibada lockdown gi chana kanglon khara komthor pasida dukan thong hangba madi lambi da gari amadi mi tholok gi chang wangkhalak pasida laina ashidagi khara makai ngak thokpa ngamnaba khongtang asi paikhatpani haike Thawal Kaithelda leiba Kalen Gym Fitness ki linkhatkibagi ahanba mapokumon numit kamari lenina ngasi Thawal district ki tuan ba mafam kyada chana thanaba polam sing yan thokre
COVID-19 na maram oiraga kham thengna wahalaba imungsing ahal oiraba suno mangamdraba miyosingda kharata oiraba su mateng oinaba wakhalonda chana thanaba polamsing asi yentokpani haiki Yanglam Esegi Manung Chana Leba Hiranmai Machingi Khoidum Patang asi Maike Domgi Mahiroi Singna Punsinduna Uzara Sing Thakrai Nasigi Uzara Thabaga Mari Lenana Rains Forest Officer Kaksing and Munal Metena Hakivada Kaibul Lamzong National Park Eco Sensitive Zone Amasu Oriba Hiranmai gi Khoidum Pata Uzara Sing Thaba Haibasi Manipurda Inong no Boakalo Namani Wetland Singi Akoibada Upambi Marang Kaina Hawan Bahibasina Hanana Lejaramba Lamlaki Usek Sing Danatana Lamsang lana pairak po usek singpusu yokatuna asauba mateng oiragani. Marang kaina hahun bana pat singbu kan badasu asauba mateng oiragani haina munal na makata ke. Paugi maraktan aten babre matang lominese. Khanghan jawab lamjingba finance ki mai kaidigi wafam kharadan khangan jari madude haukiba July ki tang mari lisingani kunda thokiba notice ki matungina August 15 lisingani kundagi lamjingba finance hangba hogani tawjaramba do laigak na haukiba July gi tang kolumdoi dagi leptana lockdown thamlakpana maram oirga office hangba yadana lakli maram aduna laigak ki maikai dagi office hangba yahanbagi kudong chawa du pidriba fawbade lamjingba finance ki thabak thauram sing pangtokpada achauba panba mo oiri masina maram oirga lamjingba finance na mamang thokiba notice adu stay tawraga Anauba notice ama thuba matamda leiba ke situation yenglaga thokjuba fawba lamjingba finance ka mari leinaba thabak thauram sing lepchakigani haina paujenjari ba maibum ranjan manager lamjingba finance Break matung da mayam mutaram nokchori amade makhata pa pau pijari lakadori ba mar ke mikhal gi dama kumbi asida mirep ogeda ba miyo singna sem saba chen chomgi thabak hena kansilakli kumbi kendra election committee na sinduna kumbi municipal council ward number 5 kumbi uchal makhongda pangthokpa camera meeting amada asida mirep ogeda ba ex minister n mangina saru yaraduna haikibada mar ke mikhal asida miyamna asengba miyam gi mihu thagalabadi kumbi uchal makhonggi mafam singda sakotharangi thabak mai pangna paikhalakani Masida natana miyam gi apama matungina senja thumja laitana miyam gi sakhonaba thabak tawgani kumbi magi ahal ore gaina naha oiba adugumba mimanda thuka kanda pi law ma kun thukta bisinguna mangi kalliba aibu kalliba singka ba ngiba gari thobu ngiba wale khatana ngiba assembly da ngang thinga ba ngibu Birabudi alore haibi ai ko assembly ha khangda bir nangani se kaibul lamjau sangai ware ising da thume sidani bir nangani bir dedi ahni haibi ai sukali baibo ahni do ai sondri bangal kalli thengna khige manipur ya punna saktam ngake usama khongi thengna ge wangu gi thengna ge kumbi gi thengna ge Rashtriya Posan Ma National Nutrition Month lisingani kungi palan thorom ngarang Tamelong amasung None District Singda Mari Lenaba Deputy Commissioner Singna Hogdokrai Tamelong District ki oina District Program Officer ICDS Cell Tamelong na sinduna DC Conference Hall da pangthoki ba thoromaduda Tamelong gi DC Armstrong Pamena National Nutrition Month lisingani kun hogdokai thoromaduda CDPO Supervisor Toksem Block Tamai Block amadi Tamelong Block ki ICDS ki official sing saruyake None District ki oina su DC Office da SDO None Namlalung Gangmina Hogdokai thoromaduda CDPO None Sasiro Nungba Block amasung Khopum Block ke ICDS ke supervisor sing loinana one stop center amasung Swat Bharat Ferrak ke staff sing sarugya ke Ministry of Micro Small and Medium Enterprises MSME Development Institute Tagyal Industrial Estate Imphal amadi apunba moirang Kendra Lomi Love amkalna manung hanjin ba mafam singda leiba lairik hairaba naha singda masana masaba thabak pinaba entrepreneur amamam ohenaba pandamda sahisi hokiba January 9 dagi kunmathoi fawba Kwakta Junior High School da pangthokiba entrepreneurship awareness program da saruk yakiba training kun manga da certificate sing yenthokrai
Kwakta Gram Panchayat Office da Apunba Moirang Kendra Lomi Lupna Sinduna Pangthokiba Thormaduda Saru Yakiva Amkal gi Secretary L Manglemna Moirang Esigi Lomi Singi Yaifanava Esi Asigi Leiriva Local Singda Dam Ithai Lokong Matik Chana Lengangna Sengat Piu Lomi Singi Yaifanava Thorang Sing Paikatuna Lomi Singi Ai Henganaba Honabiu Haiki Leiriva Leiriva Shuga Kara Kuma Kochilava Classes to pass for Bama Singda Okoina Moirang Kendra Manunga Training Pibi Laga Masana Masabu entrepreneur amo oiraba amadi masana masabu thabak inabagi masana masabu thabak sujanabagi padam wakalo na kana ka ni web training program mo pakoseke asi kumlaba Manipur gi tayar farm industry ga sandaraga pangkokiba training program adugi ni kunmaga suna ko gi kendra sige laiba daga sige ko gi sa inauction singalo na pangkoseke bade ai web training program asida ni wa ko gi trainer singa asi MSc ni certificate adu ko gi lobi lukna yan mokse Thasigi Kunmathoidage Academic Entertainment Social Cultural Sports Amadi Tongan Bahiram Singi Tabak Thorum Singda Lockdown Komtokuna Tabak Pangtokpa Yahalakpasi Taramna OE Amadi India da Lairiba Martial Artists Athletics Singidamakta Kalaga Malim Yoina West Martial Arts Experts Amasu Oriva VGG International Sports Academy of Martial Arts International Federation of Karate Sports Sindokai Karate in Latin America Argentina General Sports Federation of Egyptian in Latin America amasung yumlo na balebak singi tuan balup singna nungai ba phongdorok lemadi India lengang sports pu maruina khangbi bugi damakta thagali haina Northeast India Martial Arts Federation ki General Secretary GM Dr. Thingom Rosen ngasi online meeting amada phongdorok le Tripura lengakta hana minister oiramba amadi matam sangna Pradesh Congress ki president su oiramba Yelam Birjit ki mathakta masakhangdaba miyoi kharana landarakiba thodok adubo yaningdaba phongdoktuna Tripura ge Congress wing 13 na tha asigi nipanda Tripura da pung 12 gi ban kaukhre ngasi nungtil Tripura ge Unakoti district ke manung chanba Kailas Sagar Manipuri Khunaina Birjit ki mathakta landarakiba thodokpu yaningdaba phongdoktuna Kailas Sahar Paitur Bazar ge Mahadev Vari Rota miyoi lising amarom hena saruk yaduna wakat khongchat amasatke Manipuri Samas ki Lusingba Chandrasekhar Chandrahas amasung Kirtishan Sinhage lamjing makhada satkiba khongset aduda Manipuri Singda natana Vishnupriya amasung Bengali kya susaruk yake Manipuri Youth Front of Assam Maifana Manipuri Loan Kannabuk Damak Leptana Sangsilapa Khongjangi Saruk Amoy Ngasisu Kasar Sonai Constituency gi Manung Chanba Lamar Gram Panthoibi Yaifalupna Sinduna Postcard Campaign Pangthokre Campaign adu Lamar Gram Panthoibi Yaifalup ki President Sunita Sinha Amadi Secretary Panamavati na Lusingduna Sathaki Saurangna Postcard Chamag Yankairom ngasi posta thake ngasi chathakiba Postcard Campaign adu da puna card chahum yankai thake ngasi Selin Digital Unit ki masa ama oiriba Kavi Foundation ngasi hono bi matungina sangakrai sangabaga mari lenina PH Lenajit Producer Selin Digital na phongdorpada ngasi sangariba Selin Digital gi ani suba unit asida mini library amasu yauri masida tongan makal gi lyric chahumga nipu muk leiri makhata nasu ehenba lyric sing thamna ba honaragani haike Kavi Foundation karigidamukta lingatano haijaruda aikoina Kavi Foundation si Selin Digital gi unit ama oina lingatjabani masina Selin Digital gi anisho unit ni amba unit ta Selin Digital Finance saidana phom phomini be mai bel karida economy yang khaida api percentoi da ekona mateng pangjakre tengmangjakre loan pijakre aduga masina anisho unit oina masi aikoina sanga jariba akoi gi Kavi Foundation karigino haibada aikoigi aibadi amna pamjaba mahaki jaga leitaba wakan khanbam leitaba asigumba kaya sigi yengjeraga Selin Digital gi organizing committee aikoi leijariba executive committee jingtin munna hanjan tanaraba matungda Kavi Foundation se anauba inghalaiba now oiro sharing iriba akoigi sharing pa pamjaba singi damakta masi lingachani Hauji amuk ngasi nungtil Imphal da phone kiba Manipuri pause sing asigi maru pause sing puning yang minase
कंगलई पाक के मैरा नमदुना इकाई खुमनब मांगन बिखरब नुपी अमा हौजिक रिम्स की आईसीयू दा लाइकनदुना लैरी मेन एक्यूज पुलिस दा सरेंडर तौखरे कोविड-19 लाइचत थेंगनबदा सेनफम कया चादिंग तौखरबगे हाइबदु फाइनेंस मिनिस्टर ना खंगनफम थोई असम दा कोविड-19 थेंगनबदा लुपा करोड़ 3.3 चादिंग तौखरे स्टाफ अमा पॉजिटिव पोरकपदगी लोकताक पाता एलडीए ना थबक सुबा लुप तरुकना मतम खरगी अतिंग थमखरे DM College of Teacher Education की प्रिंसिपल की रूम अमदी एडमिनिस्ट्रेशन रूम देसामना सोलोंसिन खरे चीफ मिनिस्टर की सेक्रेटरिएट संतोक चंसिन तौबा PWD की मोहरी अमा पॉजिटिव ओइरे एक्स चीफ मिनिस्टर ओ इबोबी की सिक्योरिटी गार्ड निपान पॉजिटिव ओइरे कंगला पाव मयांग इम्फाल दा नुपी मचा अमा इज्जत मांगहन लमले चेनबनी हाइबा अमगी युम मियामना थुगाइखरे पोजिशन लौरखरबा महिरोय अहुम ओखरे सोलोनसिनखरे सलुंगफम अमदी रिंगपांग खुंजा सिंह पुंगिंग फाथबियु फेडरेशन ऑफ हाउमी तुमदुना लैबी नुपी की हक्सांगदा लिन चंगलमले थलाई चामा पाव मरक की मिखल ममांगदा ऑल पॉलिटिकल पार्टी मिफम कौ एम तोम्बी CLP लीडर की स्क्वाड 13 कोविड-19 पॉजिटिव ओइरे DM कॉलेज की हौजिक ओइरिबा फिवमदा एजुकेशन मिनिस्टर की पुनिंग चिंगसिलकली सही नौरिबी नुपी मचा अमा साथीना फमलान बिखरे चेनबनी हाइबा मियोय अमगी मयुम थुदेखरे मानवा लेबाक्सीदा कोरोना वायरस केस लाख 53 हेनखरे 63,400 सिखरे कोविड-19 लाइचत लैंगाक असिना पुसिलक नत्ते शिवसेना वारोइसिन पोरकनबा पुन्ना होटनरसी UPF फमलानबदा चेनबा मियोय अथुबदा चैराक पीगदबनी कंटेनमेंट जोन दा लैरिबा इमुंगसिंगदा मतेंग पांखरे पाउजेल कोविड-19 लैंगाक असिना पुसिलक नत्ते अखोय पुन्ना थेंगमिनबा चंगी शिवसेना सेल असि हाइदुना कौथोकलगा इज्जत मांगहललमलबा मतुंग लंथोकलमले युम मै थाखरे मरा लैबसिंग पुंग कुनमरिगी मनुंगदा चैराक पीगदबनी MMWO कोविड-19 की मतुंगदा हेल्थ क्राइसिस अमा तुंग इलकदौरी देसामना DM कॉलेज ऑफ टीचर्स एजुकेशन की प्रिंसिपल अमदी एडमिनिस्ट्रेशन रूम सोलोंसिनखरे कंटेनमेंट जोन दा लैरिबा युमसिंगदा लेप्तना मतेंग पांगली पाउनिल खोन असम राइफल्स की खुदपू अमना लुपा करोड़ 13.5 की ओइगदबा यामलबा निशागी पोलमसिंग फागतखरे हानगी चीफ मिनिस्टर ओकरम इबोबी की सिक्योरिटी पर्सनल पॉजिटिव ओइरकपा यावरकपदगी कांग्रेस भवन सैनिटाइज तौखरे वाखल फाथदुना वारोसिल पोरकमिनसी UPF डायरेक्टर जनरल ऑफ असम राइफल्स मणिपुर दा लाकलमले अरोइबदा मरोइबा पामुकना फंगबिगनी हौकिबा पुंकुन मरी असिदा स्टेट असिदा मपान चलुदबा मियोय 119 कोविड-19 पॉजिटिव ओइरे अपुनबा मसिंग 3,908 यौखरे कोविड-19 नालकता नुपी मचा अमा मसक खंगदबा मियोयसिंगना मोइथेम तौरगा नुपी ओइबगी इकाई खुनबा मांगहलगल हुंदोकलमले चेनबा मियोय पुलिस दा संगिरकले सेनापति डिस्ट्रिक्ट के मखेलदा ट्राइबल फ्रीडम फाइटर्स संगी म्यूजियम सानबा पाइखललिबा थौरांगदा लुप क्याना यानिंगदबा फोंदोनरकनी ngasi gona di matang sida Manipuri paw lejare Times of Manipur gi Manipuri paw yang berbising bamukana kurum jare